Manipur thokliba irang asina maram oiraga tongan relief camp ta changsafam Leiriba miyamgi damak Ahanba phase ke Oina Lishing taret Shanaba urban development ke ministry na Ayaba Pirakle haina Chief Minister Nongthombam Biren na phongdorakli wafamase Chief Minister Nongthombam Biren ge New Delhi khongchat halaklaba matung ngase Chief Minister ge secretary ta pangthokpa paugi mifam amada mahak na phongdokhibane Lengak asige Minister amasung MLA khara yauna pangthokiba paugi mifam aduda Chief Minister Nongthombam Biren hai Handaki Delhi khongchat aduda Prime Minister Narendra Modi gi meeting makhada NDA gi chungsin naba lengak ke Chief Minister amasung Deputy Chief Minister Singi oiba conclave ama Chandigarh da pangthoki conclave aduda tongan ba issue kaya puthokuna khananai na ke Manipur da tangdu leitaba fibam hanjilakna ba center na hotnariba ase apem bafawi amaromda Manipur gi tongan ba chawkhat thorang gi project kaya amaso paikhatpada center na Ayaba Pirakle Manipur gi irang asina maram oiraga miyoi kaya ama masagi mayumda hanjinba ngamdana school amade college sing na hangba tongan ba relief camp ta changsafam lawri relief camp sing ase privacy phongdabana anoba yum khara Shanaba Ministry of Urban Development ta takshin ke madugi mahai oina ahanba phase ke yum Lishing taret Shanaba senthang kaitharakle Bishnupur district ta yum Lishing amaga taramanga Chandel district ta yum chamanga taramathoi Churachandpur district ta yum Lishing amaga chahum kuntramathoi Imphal East district ta yum chamanga marifutara mari Imphal West district ta yum chani kunmanga Kakching district ta yum Lishing amaga chani taratare Kamjong district ta yum humfutara mari Kangpokpi district ta yum Lishing ama chanipan marifutara humdoi amadi Tengnopal district ta yum chanipan marifutara yauri Pradhan Mantri Awas Yojana gi makhada sagadoriba anoba yumsing asige kaitharakliba senfam ase yamdaba maramna Bishnupur Kangpokpi amadi Churachandpur district ki oina yum amamamda lupa lakh mari rongi changda yum Lishing chani ngapigani Lishing ani chamanga rom Shanaba Home Ministry da taknari lupa crore Chani kun rongi senfam oigedaba world class ke football stadium ama sabadasu Ayaba Pirakle haina Chief Minister Nongthombam Biren na phongdokhe Paugi mefam aduda mahakna makhatan hai Greater Imphal yauna urban area gi lambi sing concrete road oina semnaba tender loire hojek madugi loan negotiation gi stage da leiri Masiga iroinana Chingi district headquarters Singi akoibada kilometer taret nipan romase concrete road oina semnaba angamba thakta hotnare amaromda relief camp ta changsafam Leiriba inmate singda lengakna thagi piba lupa Lishing amamamgi senfam adu lakliba ningo chakobake mamangda manga suba phase ke pithoklagani Masiga iroinana lengak ke employee amade pensioner Singi Pithoktana Leiriba thagi tolopso ningo chakobagi mamangda pithoklagini hainasu Chief Minister Nongthombam Biren makhatana phongdokhe Yum ayamba hongjanba yabaga idi mayamna su hena khangbere yum around 700 houses ki matakte yum sare adagi hongjanna gi mayam ama su yaure adu sigi matakte aikoina housing khara pibiyo housing kitang pibi dragadi maramdi school college leiriba yum hongba yadriba school college leiriba privacy yaudna leiriba ha sai ama makai hena privacy leitra leiriba displaced person is now in both hill and valley yang kanda moi temporary housing hanagi mayam confused pidana housing yum mai sakra ba khokra ba gi hanjana gi damukta di already paisa lepaga leigre ko lak manga gi ohung gi lak tare ki lepaga leigre maduba ai gi RCC gumba kirba sobuduna matam gi situation yang khana ne na fix leigre madu gi di already sanction leigre hujik ki anobasina mu karigino haiba kanda aikoi school college leiriba thoga leiba ngamdriba privacy phangdriba mayam si aduga kitang hongmada matam sangadoriba se Churachandpur da Imphal lakpa matam sangani so Imphal dagi Churachandpur changba matam sangani more matam sangba yaina aikoina khanaba jaga sing haidar khara sigi school college dum nation basina academic atmosphere da sukaire aduga mu leiriba mayam du su yam ware privacy leitrabani na aduna hairiba sing sigi privacy pinana bagi yum khara piu na haijabani yum khara piu haibasri da hujiki wena aikoina I Honorable Prime Minister, Honorable Home Minister, I appreciate